अहानबदा मरोइबा पाउ यूनाइटेड कमिटी मणिपुर की कुनमंगा सुबा फाउंडेशन डे पांगथोकली खुरमजरी Am-Istv की मणिपुरी पाउ मित्यंग ताबिरिबा सिंगबु तराम नुकचरी पाउ संतोंगना पिजरी यूनाइटेड कमिटी मणिपुर की कुनमंगा सुबा फाउंडेशन डे पांगथोकपगा लोइनना सिल्वर जुबली की थौरम हौदोखरे ngasi hौदोकपगी थौरम अदुदा यूसीएम की पर्सन वाईके जिरेन मैतै इप्सा की पर्सन माइबम विशेषोर निपको की पर्सन ओइनाम प्रेमजीत पांदम की प्रेसिडेंट युमनामसा दिलीप कुमार अकोमलुफ कंगलेपा की प्रेसिडेंट वाई लेरिक लेमा अमकिल की पर्सन लौरिंबम गानबिना चिंगबना मरुइबा मियोसिंग ओइना सरुक्यारी हौजिक मियोय कयाना तोंगान तोंगान बॉफम कया फोंदोक्तुना थौरम पांगथोकली Chandel Christian Village Talaiba District Hospital Chandel da Miron Binupis Singi Pre Delivery Residential Center Amadi Nutrition Rehabilitation Center cum Pediatric Ward Chandel Assembly Constituency ge MLA SS Olis na hangdokre District Administration Chandel na sinduna pangthokiba Pre Delivery Residential Center for Pregnant Women Amadi Nutrition Rehabilitation Center cum Pediatric Ward adu hangdokpagi thoramda Deputy Commissioner Chandel Laistram Nandakumar IAS Additional Deputy Commissioner Chandel MD Firoz Khan, Chief Medical Officer Chandel Dr. Joyson Matthew Monsang, District Hospital Chandel ki Medical Superintendent Dr. Sarbum Sakching, District Hospital Amadi District Health Society Chandel ki Staff Singh, Chandel District ki Tongan ba CSO Singh ki Mihut Singh, Village Chief Singh atai miyoy kayana sarukya ki, Loinana St. Paul's Paris Liwa Changing gi Paris Priest Reverend Father Benjamin Kodaina Isord Haijurapa Matungda MLA SS Olisna Center Aniadu Hongnabi Matung Ina Hangdokibani Tharamaduda Chief Medical Officer Chandel Dr. Joyson Matthew Monsang na Fongdokibada Ngasi Hangdokliba Phamung Manga Leiba Aduga Atai Furniture Sing Yaurba Pre-Delivery Residential Center for Pregnant Women Amadi Nutrition Rehabilitation Center cum Pediatric Ward with Furnishing Sing Asi Aspirational District ki Makhada Niti Ayog 2021 to 2022 ge Kuthangda Sakibani Chandel District asi Chingilam Oiba Lamsu Yamna Pak Chauba Aduga Lambi Thongsu Phibam Chadba Mayam Ama Yaubana Miron Binupi Singna Hospital da Angang Unabagi Laklaga Laifam Chafam Laitabagi Khudong Sadaba Mayam Ama Thengnariba du Koknanaba Pre-Delivery Residential Center for Pregnant Women asi Hangdokpani Aduga Fazaba Yamna Masi Oiba Jinjak Pizarabasu Masa Fagatlu Haibi Adaba Angang Sing Haibadi Severe Acute Malnutrition SAM Angang Singidamak Nutrition Rehabilitation Center cum Pediatric Ward asi Hangdokpani Nutrition Rehabilitation Center asi Manipur ki oina Jenims khakta dalerambani ngase District Hospital Chandel da Hangdokliba asina Manipur gi ani shuba Nutrition Rehabilitation Center ni haike Dr. Joyson Matthew Monsang na mahaki warol piraduna hai Chandel Assembly Constituency ke MLA SS Olisna matam chupada District Hospital asige award apa yengsinduna lakpiri Hospital asida X-ray machine amadi ECG gi machine gi award pa lebadage khudong chatba mayuknari haizerubada Digital X-ray machine amadi ECG machine khudol tambirakhi Masigidamak MLA Buto Wimal Khangba Utpaga Lunina Matungdasu award pa kaya mengkhat pirakani haibagi thazaba thamki Deputy Commissioner Chandel L Nandakumar na Fongdokibada Lisingani Tara Nepal the Aspirational District Lakraba Matungdagi Chandel District asida Institutional Delivery Immunization amadi ate yauna ana laying hiramda mangjul thana ahong bakaya purakpa ngamle Jenims natana Manipur gi atai District Hospital amatada Laitriba Nutrition Rehabilitation Center fawba hangdokpa ngamliba se Chief Medical Officer amadi mahaki makhada leiba pumnamakna thawai yauna miyam gi damak khalaga thabak tawbadagini haikhi MLA SS Olis na lisingani tara Nepal gi matamasi mahak MLA oidriba matamni adubu mak na yauzariba BJP na center panbanina yamna kanna hotna jaduna Chandel District asi Aspirational District oinaba kanna hotna jakhibani adubu Chandel District ki miyamna harawadra khaluraga miyoi kaya na ekhoi gi district asibu chawkhataba district amagum uhalle haina asauba ulakhi Mahak na kanjabadadi Aspirational District ki marumda district asigi department kaya sinakanaba phanglaga chawkhatpa district ama ohenabani masigi kanabasu miyamna phangbangamle MLA oidaba matungda Chakpi Karong block asisu Aspirational block ama ohenbangamle masida sunatana ana laying da maru oina nupi oibisingi amadi lambi thongda miyamgi matingdagi ahongba afaba kharada oirabasu purakpangamle haike
Coalition Against Drug and Alcohol Kadana Nisa gi mayukta chatharakpa campaign gi sarukama oina mayai kaba nisa na mahiroi khunai da piba chaitheng haibasida nongmagi oiba academic awareness program ama Athokpam High School Thaubalda pangthokre Thauramasida Headmaster Athokpam High School Irom Babu President Kada Hizam Priyo Kumar Advisor Kada Thaubal District Committee Khangembam Ibohal amasung President Kada Thaubal District Committee Athokpam Bimolasu sarukya ke Thauramaduda Resource Person oikiba Secretary General Kada Takhilamam Gitchandra Maitaina Aikoigi Kunai si mipum khudingmak masagi oiba leijaba potential sing ase afaba thabak thoramda pothoktuna sizinarabadi Aikoigi Kunaida chokhatba purakani Masina nisa sizinabagi changsu hantarakani Mayai kaba nisa sing ase fate khanglabanina mahiroi singna kaidonungda sokloidabani amasung test sungto tawroidabani nisa si amurak anirak test tawbadagi adum hainabi oiraktuna regular oina sizinaba horakpada hainabi oiraktuna nisa da addiction oirak Masida hek addiction oikibada thadokpa irailaina hektingamde haiki Hauzik paugi maraktana tenba break amatang lominase Aksang panathamge hairabadi iramda masimakta laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909390666 ta call tawbirau Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break itungna toram nokchari makhataba pau pizuri Village Volunteer Force BBF Wanguna Sinba Ahanba All Manipur Open Mukna Tournament Kaksing District ke Wangu Chutek Lekai Multipurpose Hall da Manipur gi tungan ba mafam singdagi lakpa Mukna Roi Kayana Sarukya duna pangthokre category ani below 65 kg amadi heavy category haina khaidoktuna punna Mukna Roi Marfu Tarukna Sarukya duna numit nini chupna satharakiba Manipur gi alho masana amasu oiriba Open Mukna Tournament adugi aroiba numit asidana kumbi SC gi MLA S Prem Sandra SCC gi Gram Panchayat ahum Wangu Terakhong Borayang bi amadi Wangu Gram Panchayat Administrative Committee gi Chairman Singh P Balesor TS Ramesh amadi A Kesorjit na chingba kayana Mukna adugi akhanaba musing oina Sarukya ke Open Mukna Tournament adugi below 65 kg ki oina KH Bungo bi Hairok Ahanba U Hairokna Ahanba U Sanaton Wangun Anisuba and Somorjit Mayang Imphal na ahum suba amadi El Razes Hairokna Mari Suba Takre 65 kg above heavy weight category gi oina SIS Bitam Wanguna Ahanba K Kisan Itaina Anisuba KH Torendro Mayang Imphal na ahum suba amadi El Binot Mayang Imphal na Mari Suba Taduna certificate amadi case price makok mathang tarba Muknaroi Singda Kutsinake Chathakiba tournament adugi category aniga ahanba mana animag sponsor tawkiba kumbi SC MLA S Prem Sandrana category ani adugi ahanba takraba Muknaroi anida lupalising kontra punna lupalising humpu case price kuchinake
Loisilakpada maruiba pau amuka hana pizari. United Committee Manipuri kun mga suba Foundation Day pangthukli. Hauzik paugi ona Am-Istv na sandok chuba Manipuri pau matang sa loisinjare medeng tabri bakum namakpo amuka hana kurumjari.